ꯃꯁꯤꯗ ꯔꯥꯖꯅꯤꯇꯤ ꯇꯧꯕꯁꯨ ꯌꯥꯝ ꯐꯖꯔꯣꯏꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯃꯗꯨ ꯄꯥꯞ ꯄꯨꯒꯗꯕ ꯊꯕꯛꯅꯤ ꯑꯃꯔꯣꯝꯗ ꯏꯆꯤꯟꯅꯥꯎꯅ ꯍꯥꯏꯕꯗꯤ ꯌꯥꯝ ꯐꯖꯕ ꯋꯥꯐꯝ ꯑꯃꯅ ꯍꯟꯗꯛꯀꯤ ꯐꯧ ꯆꯦꯡ ꯂꯣꯛꯇꯅ ꯂꯩꯈꯤꯕ ꯅꯠꯇ꯭ꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯑꯣꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯁꯔꯨꯛꯇꯣ ꯈꯔ ꯂꯩꯇ ꯂꯥꯏꯔꯝꯗ ꯅꯣꯡꯃ ꯅꯤꯅꯤ ꯁꯥꯡꯗꯖꯅꯕ ꯀꯠꯊꯣꯛꯄꯤꯔꯝꯃꯒꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯏꯁꯣꯔꯅ ꯃꯥꯕꯨꯁꯨ ꯆꯥꯟꯕꯤꯒꯅꯦꯕ ꯁꯣꯝꯗꯁꯨ ꯆꯦꯡ ꯆꯥꯛꯁꯨ ꯋꯥꯠꯇꯅ ꯂꯩꯕ ꯑꯗꯨꯒꯤ ꯌꯦꯜꯂꯛꯄꯗꯁꯨ ꯑꯗꯨꯝ ꯂꯧꯁꯟꯕ ꯑꯗꯨ ꯇꯧꯕꯩ ꯃꯍꯨꯠꯇ ꯍꯥꯏꯇꯥꯔꯦ ꯈꯔ ꯀꯠꯊꯣꯛꯅꯕ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯃꯔꯨꯑꯣꯏꯅ ꯂꯩꯖꯗꯕꯁꯤꯡꯒꯤ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯅꯤꯡꯕ ꯃꯇꯝ ꯍꯥꯏꯕꯁꯦ ꯑꯗꯨ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯆꯥꯛ ꯂꯥꯝꯕ ꯃꯇꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯆꯥꯛ ꯂꯥꯝꯗ꯭ꯔꯁꯨ ꯃꯤꯑꯣꯏꯕꯁꯤꯡꯁꯦ ꯆꯔꯥ ꯍꯦꯜꯂꯤ ꯍꯥꯏꯕ ꯀꯥꯟꯗ ꯃꯤꯑꯣꯏꯕꯒꯤ ꯋꯥꯈꯟꯗ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯑꯃ ꯂꯩ ꯅꯨꯃꯤꯠꯇꯨ ꯆꯥꯛ ꯂꯥꯝꯃꯝꯗꯕ ꯌꯥꯏ ꯌꯨꯝꯗ ꯆꯪꯉꯀꯥꯟꯗ ꯉꯁꯤꯗꯤ ꯆꯦꯡ ꯂꯩꯇꯗꯅ ꯆꯥꯛ ꯊꯣꯡꯗ꯭ꯔꯦ ꯆꯔꯥ ꯍꯦꯜꯂꯛꯄ ꯃꯤ ꯈꯛꯇꯅ ꯈꯪꯒꯅꯤ ꯆꯔꯥ ꯍꯦꯜꯂꯛꯇꯕꯅ ꯁꯨꯡꯈꯪ ꯈꯪꯉꯣꯏ ꯐꯤꯂꯝꯗ ꯂꯤꯂꯥꯗ ꯇꯧꯔꯤꯗꯨꯗꯤ ꯄꯨꯟꯁꯤꯗꯒꯤ ꯂꯧꯊꯣꯛꯑꯒ ꯈꯔ ꯃꯥꯟꯅꯔ ꯇꯝꯕꯩ ꯋꯥ ꯈꯛꯇꯅꯤ ꯆꯔꯥ ꯍꯦꯟꯕ ꯃꯤꯅ ꯃꯗꯨꯒꯤ ꯆꯩꯅꯥꯗꯣ ꯑꯗꯨꯈꯛ ꯈꯪꯒꯅꯦꯕ ꯑꯗꯨꯕꯨ ꯁꯨꯐꯝ ꯅꯣꯝꯐꯝꯗꯨ ꯂꯩꯖꯔꯒꯗꯤ ꯇꯥꯟꯖꯔꯨꯒꯦ ꯁꯨꯖꯔꯨꯒꯦ ꯍꯥꯏꯕꯅꯤ ꯁꯨꯕꯗꯁꯨ ꯌꯥꯗ꯭ꯔꯕꯅꯤꯅ ꯄꯩꯁꯨ ꯄꯩꯍꯧꯗ꯭ꯔꯦ ꯂꯩꯁꯨ ꯂꯩꯍꯧꯗ꯭ꯔꯦ ꯌꯦꯜꯂꯛꯂꯤꯕ ꯈꯔꯗꯨꯅꯗꯤ ꯄꯨꯛ ꯊꯟꯕꯗꯤ ꯉꯝꯗꯦ ꯄꯤꯛꯂꯤꯕ ꯏꯃꯨꯡꯗꯨꯗ ꯂꯩꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯏꯃꯥ ꯏꯆꯥ ꯂꯩꯔꯤꯕꯁꯤꯡꯗꯨꯗꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯕꯣꯛ ꯑꯃꯇꯪꯒ ꯂꯩꯔꯦꯗꯅ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯗꯤ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯅꯤ ꯃꯁꯦ ꯆꯔꯥ ꯍꯦꯜꯂꯛꯇꯕꯅ ꯈꯪꯉꯣꯏ ꯀꯅꯥꯝ ꯈꯪꯉꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯑꯅꯥꯕꯒꯤ ꯃꯔꯝꯗꯁꯨ ꯈꯪꯗ ꯌꯥꯗꯦ ꯂꯩꯇ ꯂꯩꯔꯛꯇ꯭ꯔꯗꯤ ꯑꯅꯥꯕꯗꯨꯅ ꯅꯥꯔꯒ ꯁꯤꯖꯈ꯭ꯔꯒꯦ ꯆꯔꯥ ꯍꯦꯟ ꯁꯤꯗꯧ ꯁꯔꯨꯛꯄꯨꯗꯤꯅ ꯍꯥꯏꯕꯁꯨ ꯌꯥꯎꯔꯛꯏ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯃꯤꯅꯣ ꯆꯨꯝꯗ꯭ꯔꯤꯅꯣ ꯑꯗꯨꯗꯤ ꯏꯁꯥꯅ ꯑꯗꯨꯝ ꯂꯦꯞꯄꯤꯔꯣ ꯍꯜꯂꯣ ꯃꯤꯡ ꯑꯃꯗꯤ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ